Arambay Tenggolgi Thongmi kaya mayumda hanakre. Pawasi ngasi nungthil fongkhiba Kangleipak Mayra Pawsedagi lawkhatsabane. Arambay Tenggolgi mathakta Manipur Police na handak lawkhalagliba thabak asibu yamna kanna yaningdaba phongdoktuna ngasidagi hawna Arambay Tenggolgi Thongmi sing khul ngakpagi thabak thauramsing thadoktuna makoina hana lairamba Arambay gi unit singdagi mapon masay yomduna masa-masagi mayumda hanaba hawkhre. Manipur Police na lawkhalagliba thabak asibu yaningdaba phongdoktuna mafam kharadasu Arambay unit hangba leplagane tha tara chumna khul ngakpagi thabak thodang lawduna lakliba Arambay Tenggolgi Thongmi singda makhatana kihanba lepkadabani haina Mayra Paibi lup kayasu ngasidagi hawna khongjang changsinba hawkhre. Mayra Paibi imasingna phongdorokibada Arambay Tenggolna Manipur praja ngak senduna lakpane kuki militant singda sathagadaba thabak thawong sing adu Arambay Tenggolda onsinduna sathariba si yaningde haina su phongdokhe. Isa sing pungning phathaviyo pawasi ngasi nungthil phongkhiba pawnil khol pawsedagi lawkhatsabane hawkhiba tha tararomgi mamangdagi yamna tamthina immigrant kuki singna mitai singda atamna landaraktuna misi mina yum kai mai thaduna mangan tagan bagi thodokta Arambay Tenggolgi isa singna achoba saruk yaduna iramdam Manipur kan bagi thodang lawduna lakli haina Young Women Help Organization ki maikaidagi phongdorokle. Organization asigi maikaidagi thokpa chero laduna makha taraduna hai ngasi fawba Arambay Tenggolgi isa singna khul ngaktuna iramdam kanduna lakbagum makhatana khul ngakpiduna iramdam kan bada choba thodang lawbiyo masa sibada mama siba ngamba ngaktarne isa singi matuna masokpa yaroi isa singi damak mama ikhoi leire maitai maselgi marakta nungaitaba thodok thokliba sing wakhal phathaviyo ama toina iramdam kan bada choba thodang lawbiyo haire.